ꯁꯤꯗ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯍꯥꯡꯗꯣꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒ ꯇꯥꯟꯅꯔꯝꯗꯕꯅ ꯋꯥꯔꯦꯞ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ National Highway 2 thingkiba leite buffer zone adumak leikigani lambi asida jat awok tawriba singbu ngak sen bahayasi security force ke mathauni haina Kuki Joe Council na sengdorakli Kuki militant singa lainaramba suspension of operation chahi amaga amok sangdokliba ase Kangluf Mashal Nungsinadana Sinba Lalongi Haina Kapching District United Club Organization na Fongdorakhe. Lengak na High Court Complex ki mafam chawthok na ba honabada lay inkolgi Khunja Singh takthokpa yaroi haiduna Raj Bhavan da thomjin na ba honarakpada security force na tingkre. Amadi Oja Singh inume teachers chena lakpada Manipuri Governor Ajay Kumar Valana lemjaningai oiraba sinfomas da leiba noi khuding makimafam da ikai kumnaba utpagalona na yaifa paujal pirakle Krumjari ISCOM News meng tabidi upuna mapukhe dari ba mataram no okchari hujik pau sandona pizare Haukiba numit karan yasida Kuki Joe Council ge Mihut Singna Ministry of Home Affairs MSA ge official singa Delhi da wari sanaraba matungda National Highway 2 hangdokle hanagumna free movement lehelagani haina lauthokiba si Kuki Furuf ge Village Volunteer Coordinating Committee VVCC na yabang amloi haina committee asina thadorakpa cherol amada fongdorakle VVCC ge matung inna National Highway 2 hangdokpagi wafam mase VVCC amade lan asigi chaitheng fanglaba miyam amade mari leinaba singa wa amata tanaramba tawdana maromdom lojaba warif ama oibana Kuki Joe Council KJC asi boycott tawre Loinana separate administration fangdruba fauba maitai furuf ke mioi amata Kuki taba area singda Changbada Hanagumna Dumak Athingba Thamkigani. Masida Su Agreement ka National Highway 2 Hangdokpagi Warif ka Sinabagi Thawong Chathariba ke Jet Sina Makhatana Makhoina MSA ga Launa Kiba Warif Asigi Matung Inna Thabak Paikalaklabade Maduda Thoglakpa Afafatagi Tek Chak Pumba ke Jet Sina Pugadabani Haidi. Nakalamaromda Kuki Joe Council ke Jetsina Handak Ministry of Home Affairs ki official singa yanaki bawafam adu media da lana sandokpa thengnare haina ke Jetsina ngarang thadorakiba cherol amada sengdorakli cherol asina makha tarduna National Highway 2 haina khangnariba imphal Dimapur gi lambi ase thingkiba leite achat awong sing amade nongmada changdaba yadraba polam sing puriba gari sing adumak chathanduna lakle Maramaduna highway ase hangdokle haina media kharada fongdokliba se aranba wahanthok amani kejet sige mihut singa MSA ge official singa faminakiba mifam singa da kejet sina thamkiba wafam adude hariba imphal Dimapur lambi paring asida maru oina Kangpokpi district ke area da matik chaba security thambiu haina thamke Masimakna maitai amadi Kuki Singna khundariba mafam singi marakta leiriba buffer zone asida free movement tawba yare haibage wahanthok adu natte hana leiramba buffer zone sing adu hojiksu makha tana adumak leikigani amaromda miyamgi safety amadi security gi damakta leiriba security force sing manage tawba haibase India lenga ki mathauni Masida Kangpokpi district ke miyamnasu security force ta cooperation PBO haina haikiba kaptani National Highway asida achat awok tawriba singi safety gi guarantee piba haibase Kangpokpi ge miyam natraga ke JC ge mathau natte haire
Haukiba in kumja lisingani kunmari February kunmapanda suspension of operation sugi matam loi krabamatung India lenga kamadi kuki militant group singa sugi matam chahi amaga amuk sangdok liba se Manipurda kundaminariba Kangluf Marshal nungsinadana made Manipur gi ngamkai kainaba India lengak na sinba lalong ni haina Kakching District United Club Organization kadukona thadorakpa cherol amada fongdorakle Cherol asina makha tarduna Manipurda khundaminariba nagamadi maitai pangalna chingba furuf kaya ase Kangluf ki irang kaya thokhanduna Manipur ase machet tana thugairaga muthatnaba honabani Manipurda khundariba mipung khudingmake lifeline oiriba national highway singda su militant group singna phongna sel khaiba lut tawba amadi passenger amadi driver kayagi punsi tengsin nakrabani Hairiba national highway singdagi su militant singna phongna sel khairiba ase India lenga kamadi Manipur lenga animakna khangna yengduna adumak lakli Masigi mathakta sugi marumda Manipurgi umang wamang ching kaya kokthokuna paksana popi thahanduna haurakliba tungi yumbi kaya fatraba nisa kaya pizaduna sum charaba Manipur khunai ama oihannaba India lenga na senduna lakli Sugi matam sangdoklaga Manipurda thokliba irang ase loishingani amade free movement fangle haina Manipur miyamda India lengak na namtha kilang thakliba ase handokadabani amade India lengak na Manipur miyamgi right matuna third class citizen amage thakta thambiriba ase Manipur amade India lengak anina Manipur miyam khudingda Indian constitution na guarantee tawriba right protections amade privilege sing ase Fanghangadabani haina demand tawrakle Manipur High Court Complex ke mafam chauthokna bagidamakta lengakna allot tawkiba ekar kunmathoi pak chawba mafam ase lei ingkholda leiriba Kunja Singhi yumni mafam asida Kunja Singhi sanmitlon gidamakta su nomduna leinariba mafam amasuni maramaduna lengakna mafam ase takthokani haina tawriba ase governor na achumba wayal tawbiu haina ngase lei ingkholge miyamna Rajbhavanda thomjinnakre Kunja Singh aduna Rajbhavanda thomjinanaba honarakpada security force na thingba PK loinana makhoi gi demand adu Manipur Press Club ta chatlaga fongdok piu haiduna miyam adu police ta escort tawraga Kangla gi main gate room da thaidokduna chathankhe lei ingkhol gi Kunja Singh gi matung inna High Court Complex ke mafam chauthokna bagidamakta allot tawriba lam ase fact survey amagi makhada tawkhibani hiram masigi matangda independent inquiry ama tawbiduna lei ingkholge Kunja Singhda masa masagi lamgi legal rights sing fanganbiu karigumba leingak na namhaduna mafam ase takthokna ba honaraklabadi isa isagi yumda sirabasu shizagani haina pendaba fongdorakle Leng kon haban kai se gai biganu adi leng kon mafam Leng kon mafam ni sukan chapang ngamdaro governor la lep ba ware ba se handok piu aduga akoi gi lei ba mafam ju wai biganu akoi leng dana leigani handok basung amoy ta thok basung amoy khoi degi sirasa dum sigani haiba wafam se Chahi nauriba angang singi wakalo sing hengat hanaba honariba chowa thodang lauriba lem janingai oiraba ojagi senfam da leiriba khuding makki mafamda ngasi oja singi numina lakpada Manipuri Governor Ajay Kumar Valana ikai khumnaba utpagaloina yaifa paujal pirakli Governor Ajay Kumar Valana yaifa paujal asida makha tarduna oja haiba asida afaba kunai ama semgatnaba honabada kathokpa magaloina na Haugalagriba naha singda laidiki mangal ningtina fanghanduna makhoyi tungi lambi semnanaba pukning thogatpa adugumlaba sinfam amani Dr. Sarvapalli Radhakrishnan ge mapokumon asina lakpaga iroinana miyoi amagi punsida wakhalaw sing tansinba haiba si asuki matek maru oi haiba adu miyamda nahounana ningsinghale oja haiba asida laidiktagi
लाइरिक्तगी फंगबा परा अदु खक्ता ताकपी तंबीबा अदु नते मियोइबगी थौगलोन अमदे मिनुंग सिगलोइना थौना लेना होटनादुना अफबा लेबाक मचा अममम ओइनबा वाखल लौसिंग कया पीरिबा सिनफम अमसुनी ओजा सिंगी नुमित असना लाकपदा ओजा सिंगना खुनाई असिगिदमक्ता लौरिबा थौदांग सिंगिदमक्ता तौबिमल खंगबा उतमिनसी हाइरी September manga Ojagi numit na lakpada Manipur State Sumang Lila Council na sinduna Ojagi numit thauram galona na Sanakya Ibotombi Hairok Chamna Taibangda Kongda Rakiba numit ke mapok kumon thauram ngasi iboyama Sumang Lila Sanglenda Pangtokre Thauram adada Manipur State Cooperative Union ge President El Tom Pishak Athoy Bamitung Theatre Center Manipur ge President P Khogendra Singh na Thauram Mapo Manipur State Sumang Lila Council gi President El Tomba Singh amade Roof Mahal Theatre gi Senior Director Loitong Bam Brajamohon na akanaba mitunglen Singh on saruk yakhe Art and Culture gi lamda saknairaba myoi kaya amade artist Singh na Sanakya Ibotombi Hairok Chom gi photo da hailai katunai kai khumnaba utkibaga lonana Oza Tombi bu ningsing jaba amade Theatre Lila ge oiba Mutlaroidaba Losing Pauta Kayabu Nohonana Ningsingke Tauramgi Taramna Okpa Made Nungi Oiba Warol Tamladuna Sumang Lila Council Ge Lifetime Secretary Sograkpam Hemantana Theatre Amadi Lilage Lamda Mahiroi Artist Kayabu Lamjing Lamtak Pirakpa Sanakya Ibotombina Tauramda Saruk Tabak Tauram Kaya Singthake Asumna Theatre Lila gidamakta kathokpaga loinana hona biramba oja singbu ningsingba oina lepalaituna tongan ba thoram kayaga loinana ngase thoram ase pangthokpani haike thoram gi saruk ama oina moirang pravada yumfam oiba leilangba haina mingthonba play amasu utke Security Force na chathakiba thi bohumbagi tongan ba thodok anida aina thingkraba lalholuf KCP PWG gi nupi cadre amamade RPF PLA gi active cadre ama fare Security Force ki kangbu amana ngarang chathakiba thi bohumbagi thodok amada imphal West District ke singjamai jingamakha maisnam laikaida leiba masagi yumdagi KCP PWG gi active cadre ama fabangam ke farabamioi adudi kongbrai latpam Hemabati Devi atopa ming khomai chahi yankai taretni Police tagi fangba paw magi matung inna faraba mioi ase miyam degi senkai thumkai tawba made pukiba senform sing lokhat pagamari lenana wire tawbada chainaba misak amani mioi ase dagi Honda Activa scooter ama mobile phone ani amade Aadhaar card ama fagat pangam le haire nakalamaromda Numit asimaktada Imphal East District ke Porompat Police Station na konba khurai putiba leikaida thiba humbagi thabak chathabada RPF PLA ge active cadre ama fabangam ke faraba mioi adude Imphal East District ke Lamlai Police Station na konba YD mayai leikaida ge konjengbam Ajit Singh atopa ming Suresh chahi yankai mari ni haire Manipur Police na drug ki mayokta chothakiba thi bohumbagi tongan ba thodok singda Churachampur amadi Senapati District ge mioi tara brown sugar kilogram ahum makhai rom ga konana fare Manipur Police ke kangbu amana tha sigi tang ahumda Churachampur Police Station na konba lamjangda thi bohumbagi thabak chathabada mioi mari brown sugar kilogram ama makhai ga konana fabangam ke faraba mioi singadu de Churachampur District ke lamjangdage Thangsang Lia Guitei Chahi Kuntramanga Churachampur District ke Tangnuam Dage Jenliang Sang Baifai Chahi Nimfumari Churachampur District ke Mwalnam Subdivision na Konba Swangdai Village Chage Daukhan Lan Thangsing Chahi Kuntra Humdoi Amade Subdivision Asige Swangdai Village Chage Dangkhan Lian Thangsing Chahi Kuntrani Nakalamaromda Numit asimaktada Senapati District ke
Tadubi Police Station ge check posta achat awok sing check tawbada myoi manga brown sugar kilogram ani ronga konana fabangam ke faraba myoi sing adudi Sanapati District ke Tungam village tage Ashani Amos chahi kuntra manga Pavai Peter chahi kun manga amade Trio Sebastian District tage Makhan village tage Prokheri amade District asige Makherlui village tage ke Atini Sara chahi nifu humdoini tungda makoi mangagi mathakta wahong pahong chathabada Kangpokpi District tage Kimnai lam haukip kobi nupi amaso thaudok asiga mari leinai haiduna fagat pangam ki hairi Manipur Police nangarang chathakiba thi bahumbagi tungan ba thaudok anida masing yamlaba khusukulai amade vong kaya fagat pangam kre Manipur Police ki kangbu amana Bishnupur District ki Phawak Chau Ikhai mamang leikai amade Kolvung village ta chathakiba operation amada Magdrin ga konana insas rifle ama 12 por DVVL ama 12 por SPVL ani Magdrin amaga konana country mat 9mm pistol ama 7.62mm AK-47 rifle ge live round manga 7.62mm SLR live ke rifle ge live round mari 0.303mm live round manga 9mm live round ani Galatin stick mari live detonator ani amadi meter amarom sangba cordex explosive wire ama fangbangam ke Nagalamaromda Manipur Police ka topa kangbu amana numit asimaktada Imphal East District ke Haingang Police Station akonba Haingang Chingda amade masige akoibada chathakiba thiba humbagi thaudok amada Magdrin yauba AK 56 rifle ama Magdrin yauba M16 rifle ama number 36 hand grenade ahum tube launching manga BP plate ani ga konana BP jacket ama RPG cell ama 7.62mm ammunition tara amade 5.56mm ammunition tara fangbangam ke Motor vehicles offenders singi mayokta chatharakpa Manipur Police ki akhanaba drive amada ngarang punna chalan humfu isu tawkibaga loinana fine ona lupa lakh amaga lising taraga chani khongat pangam kre Tha sigi tang ahumda chathakiba atopa drive amadana tinted film naplamba makong mari panba gari tara taretage haidiba tinted film sing adu lawthoktuna gari mapu sing adu ga wakhal tamina kre hairi Haukiba August ki tang kuntra mathoida Facebook post amada nupi macha anina Manohar Mayum Barrister magi matangda sengdok senjin tawbada Kanglaipa Communist Party KCP apun bage ming palliba adu aranba propaganda tawbani amade Facebook viral post sing aduga luf asiga karigumba hiram amatada mari leinade amasung luf asina video adu thadokibusu leite haina aina chingkraba lalhau luf KCP apun bana thadorakpa Cherolamada Fungdorakli Loop Asigi Publicity Secretary Punsirol Maitai na kuyek piduna thadorakpa Cherol asina makha tarduna Loop asina nupi oibi pumna makpo awang batakta ikai khumna jai loinana nupi oibi inkhalak libi naha kayana matong khoktaba thabak tawba made senjau paiba nupa kyada sel khujok kharagidamakta masayon thoktuna phatraba natai chadaba thabak kaya ama chathare haiba ase Loop asina khanglakhi Loop asina yamna kupna thizinduna nupi oibi inkhalak libi chahi nauribi kayabo kannabagidamakta makoi singa sibo Loop ki tongan ba mafam singda kokhatuna wahang paung chathabada masana tawjaruba singado masana yana fungdok charkhibani makoina tawjariba sung ado ama fawba chithadana Loop asida fa paudam ke masida chanariba nupa nupi sing ase maragi matung inna akanba chairak piba yarabane dubu Miyoibagi minung si yenglaga supnatage fajaba wahaina matungda tawdanaba amade first warning piduna wakhal taminaraba matung makoi ge imung manunggi miyoy singda sinakhibani nupi macha sing aduna fongdoki basing aduge video coverage sing luf asina lawki amade video lawbada yawkiba aikoi ge cadre sing kharade
Manipur Police na fabada yauki amade irang maram oiraga makoi singadu luf asiga pau faunaba fangdana leiri kanglai pagasta leiriba yelhomi chil inaw amatada nungaitaba singnaba leijade luf asigi oinadi aikhoi maselna chamarak lalabasu chamarak ngakpigani ideology ase chap chana leijai makha tana luf asigi mingchat thiba yaba luf ki ming panduna miyam mangda lana uhannaba hona birakanu haina luf asigi maikaidagi fongdorakli Humanitarian TV channel ama oibatanatana awa ana leibaki thodok wathok kayada thodang loriba khongjomda leiba Diamond TV gi ahum suba mapokumon thoram pangthokre thoramatuda Diamond TV gi MD oiba James Haikruzamna haikibada ahumlak suba oina pangthokliba thoram asida channel asibu yengbiba ima ibel ahallaman iche ichan amade marumapang kayaga studio da isai haijaba khara saktuna pangthokki Thoram masida channel asigi awa anagi tengbang luf oiba Diamond Donors ki member kayana saruk yaki member sing asi leibana channel asi hinglibani thoram asi member mayamga harau nungaina pangthoknaba sinjabani Diamond TV bu yengbiba tabiba mayamgi awa anada member singi awa anada leibaki thodang kayada miyamga punna saruk yaminakhigani haiki amade mateng pangbirakpa punamak thagat khibaga loinana chauna tengbang birakpa singi manungda Kakching Donors Group Imasi Sorojini Sarangthem Priyadarshini Padmashri Awardee Su Oidiba CRPF Commandant Namairakpam Kunjarani CRPF Second in Command Wangkai Mayum Nandini amade atai donor member sing pumnamakpu thagatpa fongdorakhe Aroibada maroyo pau mana pizari Ministry of Home Affairs ka warisan raba matung de Kukijo Council na National Highway 2 hangdok le haiba si Kuki Singhi oiba Village Volunteer Coordinating Committee ga tanaram debana warep ase yaba ngamroi hairi National Highway 2 Thingkibalaitai buffer zone adumak laitigani lambi asida jot awok tawiba sengbo ngak sen bahaibase security force ki mathauni haina Kukijo Council na sengdorakle Kuki militant single lainaramba suspension of operation chahi amaga amu sangdo iba ase kanglok marshal nungsinadana sinba lalomi haina Kakching District United Truck Organization na pungkurakli Laingak na High Court Complex ke mafam chawthok na ba honabada lay ingkoge Kunja Singh takthok pa yaroi haina Raj Bhavan da thomjin na ba honarakre security force na tingkre Amade Oja Singh Numit Teachers Day na lakpada Manipur Governor Jay Kumar Balana lemjaningai oiraba sinfomas da leiba mioi kudingmakpu ikai khumnaba utpagal loinana yaifa paujel phirakli Hojik fawgi oinadi ISCOM news na pizab Manipuri pau matanga solution jare meng tabire punumak pamukhana khurumjare